Hi, ngasi ainu puzari video si koi khangjan bade amna kana gane na in lojai haidi akhona phone sidagi karigumba file lama application boyo photo boyo video boyo kang thatho khraba sat khunna soibadagi oigera traka uraga haima ai adu ka khridu ai kaino ma udai yeng haudu balai khangau du balai ai di soidana ka khre soidana bo oigera adagi soidana bo isana khangna ka khraga kona nungai rak tabu bo oigera sumana taw matamda kamaina hanjil hanjine absini port adi photo do kamaina hanjil hanjine video do kamaina hanjil hanjine natraga application kakta thore amo hanjil hanjine hayu kana kamaina tawni sigi matang dani ngase ina puzare video si aduna phare agi ming sanjit charama aduga adomni yeng video sina yeng sanjit khangsi manipur lalo ngase anobo losing ama khoi myam punna khangmina horas phare do de ai huziki hariba mawong jai haijara age masi application namgi khuthang da ohen gadabni ko hoina soina kakkiba any photo video adagi application haidi apps sing loina mikup da mo hanjilan ba yai kakkhra soiraga so aduna phare adongi phone gi screen da changchin biro hairiba application amadi mawong tawgada mawong so isu kaina haijara age ahan mamakta da adomna adomgi phone gi play store da changchin biro Play Store sanction birga dumpster tu mathak to thoi ko dumpster haina application nam thi biro dumpster silai jare ado ai gidi install to biga dom ne id install to re na open nine thoi je masi install to bitu dumpster recover my deleted picture and video haina lai se open to biro aduga application se hap tringai da kakkiba data sing oraga di puthok panga moi haiba wafam simta ga haijauge I agree the nambiro sigi matung da start with 7-day trial has namasu yare start with basic ani si manung da ma hek number da karim kai de adum nambiu ngakang ai biro mana loading tor pato se sumaina loire sida sum ai gi high application install to no thamgra matung da phare ai khudam moina ai haijarake hojik ai khudam oina ba ai picture ma kakhat chage gallery da changaga aina picture ma mayamda sigi picture sini ana khallasi masi picture si aina hojik delete tawre mayam delete tawre ko aduga ani si simaga ai delete tawjarage ani si yar aduga hojiki application da changbiyo songi tu aina hojik install tawgyo tu dumpster si da changsin biyo dumpster da changsin biraga aina hojika ki image da changbiyo tu image da chang matamda tu aina kakkiba bi tu picture ani du mayam ubire ko aino ji kakthati ba picture ani du sita yaung le misi ure na ay amuka hanjage hena bhab ta na ba hariba dumpster hariba application ji da sanction ba smaina sanction matam da masana ungaga tu sida whatsapp image haina thara isi haidi aina video kano photo ne aina ka isi image ani ne tu si ani si ne adagi sumaina tholak train khalase kaisu khanbiru no songi dumpster image an mathak thari sida aroma ma khar kapsa rawi sangum gi otu adom application ka khragana application da folder ka khragana folder da other file document adagi audio videos image an lerising sida aina video ka khradi video changbiyo adai aina image ka khradi image ta changbiyo adu hoji all han thamle all han thamaga di video ka khrasu masan tholani di audio ka khrasu masan tholani aduna hoji sangaga hoji ka khribasi ani se to restore all hanam yaur si uren makhada restore sida aina amma khaktang hanjin haning leng khalse tick mark ani ko laga thamisi kakha tick mark silak thok to su tick mark si mana to tick mark tawraga restore to bi ai to ain namjari si hojik me am ubirang bani si ani mak tick mark tawraga ani ma hanjila gani ani mak tick mark tawdraga na amma khak hanjila ani to sida restore 1 hana thama kha tha leibiri ko ado asidagi muk delete tawraga di kakre file du permanently wana kakragani aduga mafam sidagi restore to wi ai restore all sida mung changjarage si tu restore tu one thar sida sam changsin biyo sang matanda restore to hojik recycle bin sida hojik yaudre dumpster bin sida hojik pot ama phau leitre ka aduna asongdom gallery da hojik akhoi changsilasi gallery da ko gallery da sang matamda ngasai kakriba potu hamu hanjallaga yaune to mathak ithang thangda ubirabra yang biyo thak ithang thangda yaung le to se ani si to sida leire ainu se kakyu to se ani si sman song thori hojing mayam bhap tabiram mangne ane khanjai tawri mong se aina kakthak kiba amka su kaksi
mayamna chingnarakana se ani se amuk ai delete tawthokjarge delete to kakre ko ado hojik kakhibaga asongda hanbiro se dumpster sida sanction biyo to thoale ngone aina kakhibu pot to sida yawna video also thoale ngone hairi pot si amuk se nambiro aduga restore tawshin biba se ani mak namaga so restore tawshin biba yai to restore haire si restore tawro to tawre to restore to item han tharakre ko laitre na hoje your does dumpster bin is completely empty harle haidi hangi kaisu yaudre hani hojik phare amuk ngasai du sab manana ai gallery da amuk changsin jage gallery da yaw lengmani soi to ani du song thore to si so leire sim so leire sumaina adom kakkiba application boyo adagi video boyo adagi image boyo loina haire mafam se song thoga leiramni haibo wafam se ina thamjari aina pizarbe information sina adom da kanai khanbiragadi like button nambiramo amadi share tawbu kawbiganu amadi adom gi hangningba amadi suggestion ching lei matamda i comment box dei biro haibo wafam se thamjaraga video singa si di matang losinjarage bye bye